Arambai News Guwahati da Maitelongi Pau Tabi Singbu Yan Han Bumukta da Chingangbam Suzitrani na Kurumjari Zingasigi Samlapa Mariba Pau Sing Lobirasi Dribugargi Moranda Hanakta Pangthokiba Open Inter-School National Taekwondo Championship Inglisingani Kunma Thoida Saruk Yaruba Pranab Vidya Mandir School Bon Tarapurgi Mahiroi Tarukna Mai Palaktuna Halakpada Rising Club Bon Tarapur Amadi Maira Paibi Singna Lei Pereng Amadi Lengyan Piyanduna Sanroi Singbu Taramna Okre Haukiba December Kunmari Degina Kuntaruk Pau Pangthokiba Championship Asida Sanroi Sing Asina Sanagi Takman Ani Lupagi Takman Ahum Amadi Korigi Takman Ama Punna Medal Taret Puraki Sanroi Sing Adudi Laishram Thoiba Ketrimayum Roshan Laitonjam Prashanta Phobi Sumam Nihar Laitonjam Ayush Amadi Ayekpam Sonamani ni Thorom asida saruk yakiba athoiba mithung sing oina K Anup Kumar President Rising Club Oinam Pranay General Secretary Rising Club N Ibungomacha Principal Oinam Mira President Mera Paibi Loop Ngangom Rebika General Secretary M Chunilal GP Member O Bandana Amadi O Kundalaisu saruk yaki Wangang loisingna sanroi singbu thagat pagaloinana tungi punsidasu mai pakpa oirasanu haina yaipa thaujalsu piki Sanaroi sing asibu takpi tambiriba coach Govind Depusu miyamna taramna oki haina executive member L Dorendrajit na thadorokpa cherol amana phongdorakli Manipur ki CM N Biren ngasi Senapati district ki Jamning Khulda Chingi district singi manungda ihan hanboina 7A side ki oiba Astro Turf football ground ama sangakre loinana Senapati district ki Oglondasu nongna semba football ground ahum sangakhi Senapati ki mathangda Mauda Chatuna Mau Students Union gi Marfunipan Suba Foundation degi Tharomda Saruk Yaki Paga Loinana Makhenda Lupa Crore Manga Changna Heritage Park ama saragani hainasu CM na lauthoki Ngasi Nipumathoi Suba Mera Paibi Hogdokiba Numit Thoronga Mari Lenana Kanto Savul Laikai Community Hall da Nupi Samas na Sinduna Pangthokiba Thoromda Founder President T.H. Ramanina Miyamgi Seba Tauge Haina Chongthorakliba Rajniti Wala Singna Maribak Majatibu Tasengna Nungshirabadi Tamthiraba Apspasi Lamda Masidagi Lauthoknaba Lengdaba Phirep ama Laubinaba Haijakre Manipur nan BJP MLA tanatana Minister Fauba BJP da changlakpagi iho ama kanna horakle Chandel constituency dagi NPP gi mirep oina mai paklaktuna hojik Manipur da paliba BJP na luchingba chungsinaba lengak asida Youth Affairs and Sports ki Minister suwariba Lepau Haukip NPP thadoktuna BJP da changkre ngasi ayuk New Delhi da laiba BJP headquarter da pangthokpa thorom amada lagliba Manipur Assembly election gi in charge ki thoksu puriba Cabinet Minister Bhupendra Yadav na BJP gi lengyan phi yanduna Lepau Haukipu taramna okhe khana ningai oiribade masi routine exercise gumbani haina lawba yarabasu Manipur da NPP amadi BJP gi marakta lengak paiminarabasu chingkhainabagi phibam ama lakadori Assembly Mikhal gi mangoinana BJP amadi NPP gi marakta pre-poll alliance leiroidabagi phibam amasu urakle tasengna sitting NPP minister ama Mikhal gi mangoinana BJP da changkhiba haibasi NPP na kaidongidasu penthokpa ngamlaroi aduga masigi mami Meghalaya amadi Arunachal Pradesh tasu tagadore Scheduled Tribe Demand Committee Manipur na sinduna ngasi Jiribam gi lamlong kaithelda human chain semduna kholau khya laukre Manipur lengak na thuba matamda miteibu ST gi list chananabagi recommendation thabiyu yalhomi amadi ekhoi lam kanminasi haiba kholau kaya kaithel phambi ima sing amadi kaithel manak leiba dukan sing gi miyoi sing thoraktuna amatto oina lauminakhi Aigi imung BJP gi imung haiba campaign Asangbam Biren Singh gi Jiribam Dibong Makhalaikai de leiba yumda pangthokre ngasigi thoramasida CH Sonamani General Secretary Jiribam Mandal KH Haridas Vice President Jiribam Mandal loinana Jisnu Sinha Sangjojan Oinam Umeshor Bistarak TH Samarjit Upadhyaksha RK Navin Sana Dibong GP Pradhan amadi Kolong Khumanjao amadi party gi karyakata kayana ngasigi thoramasida saruk yaki BJP ticket tanariba singi marakta ticket phanglakpa miyo yaduda miyamna punna sogotsi loidana center da BJP gi lengak leibagumna Manipur Jiribam da su BJP gi lengak lehansi haike
ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗ ꯀꯣꯚꯤꯗꯀꯤ ꯑꯅꯧꯕ ꯁꯛꯂꯣꯟ ꯑꯣꯃꯤꯀ꯭ꯔꯣꯟ ꯄꯣꯖꯤꯇꯤꯚ ꯑꯣꯏꯕ ꯌꯥꯎꯔꯛꯄꯗꯒꯤ ꯂꯥꯛꯂꯤꯕ ꯆꯍꯤ ꯂꯣꯏꯕꯒꯤ ꯕꯥꯏ ꯕꯥꯏ ꯊꯧꯔꯝ ꯑꯃꯗꯤ ꯑꯅꯧꯕ ꯆꯍꯤ ꯅ꯭ꯌꯨ ꯏꯌꯔ ꯏꯪ 2022ꯒꯤ ꯊꯧꯔꯝ ꯁꯨꯒꯅꯨ ꯁꯦꯔꯧ ꯑꯃꯗꯤ ꯆꯦꯛꯄꯤ ꯇꯨꯔꯦꯜꯗ ꯄꯤꯛꯅꯤꯛ ꯂꯥꯛꯄꯗ ꯑꯊꯤꯡꯕ ꯊꯝꯈ꯭ꯔꯦ꯫ ꯃꯁꯤꯗ ꯀꯅꯥꯒꯨꯝꯕ ꯂꯝꯍꯦꯟ ꯇꯨꯍꯦꯟꯕ ꯃꯤꯑꯣꯏꯁꯤꯡꯅ ꯆꯦꯛꯄꯤ ꯇꯨꯔꯦꯜ ꯑꯁꯤꯗ ꯄꯤꯛꯅꯤꯛ ꯂꯥꯛꯄ ꯇꯥꯔꯕꯗꯤ ꯁꯨꯒꯅꯨ ꯑꯄꯨꯟꯕ ꯂꯨꯞ ꯑꯃꯗꯤ ꯁꯦꯔꯧ ꯌꯨꯠ ꯁꯦꯟꯇꯔ ꯍꯥꯏꯔꯤꯕ ꯕꯣꯗꯤ ꯑꯅꯤ ꯑꯁꯤꯅ ꯊꯤꯡꯂꯛꯄ ꯃꯇꯝꯗ ꯐꯠꯇ ꯅꯨꯡꯗ ꯅꯠꯇ꯭ꯔꯒ ꯑꯁꯣꯛ ꯑꯄꯟ ꯌꯥꯎꯔꯛꯄ ꯊꯣꯛꯂꯕꯗꯤ ꯃꯗꯨꯒꯤ ꯗꯥꯏ ꯃꯁꯥ ꯃꯁꯥꯅ ꯄꯨꯖꯒꯗꯕꯅꯤ ꯍꯥꯏꯅ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯗ ꯃꯐꯝ ꯑꯁꯤꯒꯤ ꯃꯤꯌꯥꯝꯅ ꯈꯪꯍꯜꯂꯛꯂꯤ꯫ ꯃꯦꯘꯥꯂꯌꯥ ꯂꯩꯉꯥꯛꯅ ꯇꯨꯔꯤꯖꯝ ꯏꯟꯗꯁꯇ꯭ꯔꯤ ꯍꯦꯟꯅ ꯆꯥꯎꯈꯠꯍꯟꯅꯕꯒꯤ ꯄꯥꯟꯗꯝꯗ ꯈꯥꯔꯀꯣꯇꯥ ꯑꯦꯔꯤꯌꯥꯗ ꯇꯨꯔꯤꯁꯁꯤꯡꯒꯤ ꯃꯤꯠꯌꯦꯡ ꯆꯤꯡꯁꯤꯟꯅꯕꯒꯤꯗꯃꯛ ꯄꯦꯔꯥꯒ꯭ꯂꯥꯏꯗꯤꯡ ꯂꯩꯍꯟꯅꯕꯒꯤ ꯊꯧꯔꯥꯡ ꯂꯣꯏꯈ꯭ꯔꯦ꯫ ꯑꯋꯥꯡ ꯒꯥꯔꯣ ꯍꯤꯜꯁꯇ ꯂꯩꯕ ꯃꯤꯌꯥꯝꯅ ꯌꯥꯝꯅꯃꯛ ꯄꯥꯝꯅꯕ ꯄꯤꯛꯅꯤꯛ ꯑꯃꯗꯤ ꯇꯨꯔꯤꯁ ꯁ꯭ꯄꯣꯠ ꯑꯃꯁꯨ ꯑꯣꯏꯔꯤꯕ ꯔꯣꯡꯃꯥ ꯒꯤꯇꯤꯜꯗ ꯄꯦꯔꯥꯒ꯭ꯂꯥꯏꯗꯤꯡꯒꯤ ꯈꯨꯗꯣꯡꯆꯥꯕ ꯈꯥꯔꯀꯣꯇꯥꯒꯤ MLA ꯔꯨꯄꯥꯔꯠ ꯃꯣꯃꯤꯟꯅ ꯑꯍꯥꯟꯕ ꯑꯣꯏꯅ ꯊꯝꯈ꯭ꯔꯦ꯫ ꯂꯣꯏꯅꯅ ꯕꯤꯁꯅꯨ ಛꯦꯇ꯭ꯔꯤꯅ ꯂꯨꯆꯤꯡꯕ ꯅꯦꯄꯥꯜꯗꯒꯤ ꯄꯦꯔꯥꯒ꯭ꯂꯥꯏꯗꯔ ꯇꯤꯝ ꯑꯃꯅ ꯈꯥꯔꯀꯣꯇꯥ ꯑꯦꯔꯤꯌꯥꯗ ꯄꯦꯔꯥꯒ꯭ꯂꯥꯏꯗꯤꯡꯁꯨ ꯍꯧꯈ꯭ꯔꯦ꯫ ꯄꯟꯕ ꯌꯥꯏ ꯈꯥꯔꯀꯣꯇꯥ ꯚꯤꯂꯦꯖ ꯑꯁꯤ ꯃꯍꯧꯁꯥꯒꯤ ꯐꯖꯕꯒꯤꯗꯃꯛ ꯃꯃꯤꯡ ꯆꯠꯂꯤꯕꯅꯤ꯫ ꯑꯁꯤꯗꯁꯨ ꯅꯠꯇꯅ ꯃꯐꯝ ꯑꯁꯤꯗ ꯏꯁꯤꯡ ꯆꯥꯏꯕꯤ ꯑꯃꯗꯤ ꯁꯨꯔꯨꯡꯁꯨ ꯂꯩꯔꯤ꯫ ꯇꯨꯔꯤꯖꯝ ꯃꯥꯔꯀꯦꯠ ꯑꯃꯁꯨꯡ ꯔꯤꯖꯣꯔꯠ ꯑꯃꯁꯨ ꯌꯥꯝꯅ ꯊꯨꯅꯃꯛ ꯍꯥꯡꯗꯣꯛꯂꯒꯅꯤ ꯍꯥꯏꯔꯤ꯫ ꯃꯊꯪ ꯆꯍꯤ ꯏꯪ 2022ꯒꯤ ꯖꯅꯋꯥꯔꯤ 12ꯗ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯇ꯭ꯔꯤꯄꯨꯔꯥꯒꯤ ꯆꯍꯤ 50 ꯁꯨꯕ ꯁ꯭ꯇꯦꯠꯍꯨꯗ ꯊꯧꯔꯝꯒꯤ ꯃꯥꯡꯑꯣꯏꯅꯅ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯂꯩꯔꯤꯕ ꯒꯚꯔꯟꯃꯦꯟꯠ ꯑꯣꯐꯤꯁꯁꯤꯡ ꯑꯃꯗꯤ ꯃꯍꯩ ꯇꯝꯐꯝꯁꯪꯁꯤꯡ ꯇꯣꯕꯦꯀꯣ ꯐ꯭ꯔꯤ ꯑꯣꯏꯍꯟꯅꯕꯒꯤ ꯋꯥꯔꯦꯞ ꯇ꯭ꯔꯤꯄꯨꯔꯥ ꯂꯩꯉꯥꯛꯅ ꯂꯧꯈ꯭ꯔꯦ꯫ ꯄꯟꯕ ꯌꯥꯏ ꯋꯦꯁ ꯇ꯭ꯔꯤꯄꯨꯔꯥꯒꯤ ꯑꯣꯐꯤꯁꯁꯤꯡꯗꯗꯤ ꯍꯤꯗꯥꯛ ꯃꯅꯥꯒꯤ ꯄꯣꯠꯊꯣꯛꯁꯤꯡ ꯃꯄꯨꯡ ꯐꯥꯅ ꯃꯥꯡꯖꯧꯅꯅ ꯕꯦꯟ ꯇꯧꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯏꯟꯗꯤꯌꯥꯗ ꯑꯣꯃꯤꯀ꯭ꯔꯣꯟ ꯀꯦꯁ 838 ꯁꯨꯈ꯭ꯔꯦ꯫ ꯃꯁꯤꯒꯤ ꯃꯅꯨꯡꯗ 294ꯅ ꯅꯥꯕ ꯐꯔꯗꯨꯅ ꯗꯤꯁꯆꯥꯔꯖ ꯇꯧꯈ꯭ꯔꯦ꯫ ꯗꯦꯜꯍꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯋꯥꯡꯗꯨꯅ ꯑꯣꯃꯤꯀ꯭ꯔꯣꯟ ꯀꯦꯁ 239 ꯐꯪꯂꯤ꯫ ꯃꯍꯥꯔꯥꯁꯇ꯭ꯔꯗꯒꯤ 168, ꯒꯨꯖꯔꯥꯠꯇꯒꯤ 69 ꯑꯗꯨꯒ ꯀꯦꯔꯂꯥꯗꯒꯤ 65 ꯐꯪꯈꯤ꯫ ꯁꯟꯗꯣꯛꯄꯗ ꯗꯦꯜꯇꯥ ꯚꯥꯏꯔꯁꯇꯒꯤ ꯁꯔꯨꯛ ꯌꯥꯝꯅ ꯍꯦꯜꯂꯕꯁꯨ ꯃꯁꯤ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏꯗꯤ ꯑꯣꯏꯗꯦꯁꯨ ꯍꯥꯏꯔꯤ꯫ ꯑꯗꯨꯕꯨ ꯆꯦꯛꯁꯤꯟꯕ ꯇꯥꯏ, SOPꯁꯤꯡ ꯉꯥꯛꯅ ꯆꯠꯄ ꯇꯥꯏ ꯑꯃꯗꯤ ꯌꯥꯔꯤꯕꯃꯈꯩ ꯚꯦꯛꯁꯤꯟ ꯀꯥꯞꯊꯣꯛꯄ ꯇꯥꯏꯁꯨ ꯍꯥꯏꯔꯛꯂꯤ꯫ ꯂꯩꯕꯥꯛ ꯑꯁꯤꯗ ꯑꯣꯃꯤꯀ꯭ꯔꯣꯟ ꯀꯦꯁ ꯍꯦꯟꯒꯠꯂꯛꯄꯗꯒꯤ ꯗꯦꯜꯍꯤ ꯌꯥꯎꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯁ꯭ꯇꯦꯠ 9ꯗ ꯅꯥꯏꯠ ꯀꯔꯐ꯭ꯌꯨ ꯊꯝꯕ ꯑꯃꯗꯤ ꯊꯝꯅꯅꯕꯒꯤ ꯋꯥꯔꯦꯞ ꯂꯧꯅꯈ꯭ꯔꯦ꯫ ꯗꯦꯜꯍꯤ, ꯎꯠꯇꯔ ꯄ꯭ꯔꯗꯦश, ꯃꯙ꯭ꯌ ꯄ꯭ꯔꯗꯦश, ꯀꯔꯅꯥꯇꯀꯥ, ꯍꯔꯤꯌꯥꯅꯥ, ꯎꯠꯇꯔꯈꯟꯗ, ꯀꯦꯔꯂꯥ ꯑꯃꯗꯤ ꯑꯁꯥꯝꯗ ꯅꯨꯃꯤꯗꯥꯡ ꯀꯔꯐ꯭ꯌꯨ ꯊꯝꯈ꯭ꯔꯦ꯫ ꯀꯔꯐ꯭ꯌꯨ ꯑꯁꯤ ꯅꯨꯃꯤꯗꯥꯡ ꯄꯨꯡ 10 ꯅꯠꯇ꯭ꯔꯒ 11ꯗꯒꯤ ꯑꯌꯨꯛꯀꯤ ꯄꯨꯡ 5 ꯐꯥꯎꯕ ꯊꯝꯂꯤ ꯑꯗꯨꯒ ꯑꯁꯥꯝꯗꯗꯤ ꯅꯨꯃꯤꯗꯥꯡ ꯄꯨꯡ 11:30ꯗꯒꯤꯅ ꯑꯌꯨꯛꯀꯤ ꯄꯨꯡ 6 ꯐꯥꯎꯕ ꯊꯝꯂꯤ꯫ ꯕꯤꯍꯥꯔꯗ ꯄꯥꯔꯛꯁꯤꯡꯗ ꯃꯤ ꯄꯨꯟꯕ ꯊꯤꯡꯈ꯭ꯔꯦ꯫ ꯑꯣꯃꯤꯀ꯭ꯔꯣꯟꯒꯤ ꯐꯤꯚꯝ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯉꯝꯅꯅꯕꯒꯤꯗꯃꯛ ꯑꯇꯩ ꯁ꯭ꯇꯦꯠ ꯀꯌꯥꯗꯁꯨ ꯀꯔꯐ꯭ꯌꯨ ꯊꯝꯅꯅꯕꯒꯤ ꯈꯟꯅꯕ ꯍꯧꯈ꯭ꯔꯦ꯫ ꯌꯨꯅꯤꯌꯟ ꯁꯤꯚꯤꯜ ꯑꯦꯚꯤꯌꯦꯁꯟ ꯃꯤꯅꯤꯁꯇꯔ ꯖꯣꯇꯤꯔꯥꯗꯤꯇ꯭ꯌ ꯁꯤꯟꯙꯤꯌꯥꯅ ꯏꯟꯗꯤꯌꯥꯗ ꯂꯩꯔꯤꯕ ꯑꯦꯌꯔꯂꯥꯏꯟꯁꯤꯡꯅ ꯏꯟꯗꯤꯌꯟ ꯃ꯭ꯌꯨꯖꯤꯛ ꯆꯥꯎꯈꯠꯍꯟꯅꯕꯒꯤꯗꯃꯛ ꯑꯦꯔꯣꯄ꯭ꯂꯦꯟꯗ ꯑꯃꯗꯤ ꯑꯦꯌꯔꯄꯣꯔꯠ ꯄ꯭ꯔꯤꯃꯥꯏꯖꯦꯁꯇ ꯏꯟꯗꯤꯌꯟ ꯃ꯭ꯌꯨꯖꯤꯛ ꯈꯣꯡꯅꯅꯕ ꯈꯪꯍꯟꯈ꯭ꯔꯦ꯫ ꯏꯁꯇꯔꯟ ꯔꯦꯜꯋꯦꯒꯤ ꯃꯥꯜꯗꯥ ꯗꯤꯚꯤꯖꯟꯗ ꯇ꯭ꯔꯦꯛ ꯁꯦꯝꯖꯤꯟꯅꯕ ꯑꯃꯗꯤ ꯊꯕꯛ ꯃꯦꯟꯇꯦꯟ ꯇꯧꯅꯅꯕꯒꯤ ꯂꯣꯏꯅꯅ ꯅꯣꯔꯗꯔꯟ ꯔꯦꯜꯋꯦꯒꯤ ꯐꯤꯔꯣꯖꯄꯨꯔ ꯗꯤꯚꯤꯖꯟꯗ ꯍꯧꯖꯤꯛ ꯂꯧꯃꯤ ꯏꯍꯧ ꯆꯪꯁꯤꯜꯂꯤꯕ ꯑꯁꯤꯗ ꯃꯤꯠꯌꯦꯡ ꯊꯝꯂꯒ ꯅꯣꯔꯊ ꯏꯁꯠ ꯐ꯭ꯔꯟꯇꯤꯌꯔ ꯔꯦꯜꯋꯦꯅ ꯈꯔꯅꯤꯒꯤ ꯑꯣꯏꯅ ꯇ꯭ꯔꯦꯟ ꯁꯔꯚꯤꯁ ꯀꯌꯥ ꯀꯦꯟꯁꯦꯜ ꯇꯧꯈ꯭ꯔꯦ꯫ ꯀꯦꯟꯁꯦꯂꯦꯁꯟ ꯑꯁꯤ ꯃꯊꯪ ꯆꯍꯤ ꯏꯪ 2022ꯒꯤ ꯖꯅꯋꯥꯔꯤ 12 ꯐꯥꯎꯕ ꯆꯠꯅꯒꯅꯤ ꯍꯥꯏꯔꯤ꯫ ꯑꯔꯣꯏꯕꯗ ꯉꯁꯤꯒꯤ ꯇꯦꯟꯇꯛꯄ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯈꯔ꯫ ꯆꯍꯤ ꯑꯃ ꯆꯨꯞꯅ ꯆꯠꯊꯔꯛꯄ ꯃꯅꯤꯄꯨꯔꯤ ꯁꯤꯅꯦꯃꯥꯒꯤ ꯒꯣꯜꯗꯟ ꯖꯨꯕ꯭ꯂꯤꯒꯤ ꯊꯧꯔꯝ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯐꯤꯜꯝ ꯗꯦꯚꯂꯞꯃꯦꯟꯠ ꯁꯣꯁꯥꯏꯇꯤꯅ ꯂꯥꯛꯂꯤꯕ ꯗꯤꯁꯦꯝꯕꯔ 18ꯗ ꯃꯅꯤꯄꯨꯔꯤ ꯁꯤꯅꯦꯃꯥꯒꯤ ꯂꯝꯌꯥꯟꯕ 18ꯗ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯀꯗꯧꯔꯤ꯫ ꯍꯌꯦꯡ ꯗꯤꯁꯦꯝꯕꯔ 30 ꯁꯒꯣꯜꯁꯦꯜ ꯅꯨꯃꯤꯠ BJPꯒꯤ ꯅꯦꯁꯅꯦꯜ ꯄ꯭ꯔꯦꯁꯤꯗꯦꯟꯠ JP ꯅड्डा ꯃꯅꯤꯄꯨꯔꯗ ꯂꯥꯛꯀꯗꯧꯔꯤ꯫ ꯑꯁꯥꯝ ꯑꯃꯁꯨꯡ ꯃꯦꯘꯥꯂꯌꯥꯒꯤ ꯃꯔꯛꯇ ꯂꯩꯔꯤꯕ ꯉꯝꯈꯩꯒꯤ ꯆꯌꯦꯠꯅꯕ ꯂꯣꯏꯁꯤꯟꯅꯕꯒꯤꯗꯃꯛ ꯏꯁꯠ ꯖꯌꯟꯇꯤꯌꯥ ꯍꯤꯜꯁ ꯔꯤꯖꯅꯦꯜ ꯀꯃꯤꯇꯤꯅ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯔꯤꯄꯣꯔꯠ ꯁꯦꯝꯕ ꯂꯣꯏꯈꯤꯕꯒ ꯂꯣꯏꯅꯅ ꯅ꯭ꯌꯨ ꯏꯌꯔꯒꯤ ꯃꯇꯨꯡ CM ꯀꯣꯟꯔꯦꯗ ꯁꯪꯃꯥꯗ ꯄꯤꯁꯤꯜꯂꯒꯅꯤ꯫ ꯗꯤꯕ꯭ꯔꯨꯒꯔ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯕꯣꯏꯁ ꯍꯣꯁꯇꯦꯜꯗ ꯂꯩꯕ ꯃꯄꯥꯟ ꯂꯩꯕꯥꯛꯀꯤ ꯃꯍꯩꯔꯣꯏ ꯑꯃ ꯀꯣꯚꯤꯗ ꯄꯣꯖꯤꯇꯤꯚ ꯑꯣꯏꯈ꯭ꯔꯦ꯫ ꯖꯤꯅꯣꯝ ꯁꯤꯀ꯭ꯋꯦꯟꯁꯤꯡꯒꯤꯗꯃꯛ ꯊꯥꯈ꯭ꯔꯦ꯫ ꯏꯃꯔꯖꯦꯟꯁꯤ ꯌꯨꯖ ꯑꯣꯊꯣꯔꯥꯏꯖꯦꯁꯟꯒꯤ ꯑꯣꯏꯅ ꯀꯣꯚꯤꯗ ꯚꯦꯛꯁꯤꯟ ꯀꯣꯔꯕꯣꯚꯦꯛꯁ DGCIꯅ ꯑꯌꯥꯕ ꯄꯤꯈ꯭ꯔꯦ꯫ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯀꯥꯟꯄꯨꯔ ꯃꯦꯇ꯭ꯔꯣ ꯔꯦꯜꯒꯤ ꯃꯄꯨꯡ ꯐꯥꯅ ꯂꯣꯏꯁꯤꯜꯂꯕ ꯁꯔꯨꯛ ꯑꯃꯁꯨꯡ ꯕꯤꯅꯥ ꯄꯪꯀꯤ ꯃꯜꯇꯤ ꯄ꯭ꯔꯗꯛꯠ ꯄꯥꯏꯞꯂꯥꯏꯟ ꯍꯥꯡꯗꯣꯛꯈ꯭ꯔꯦ꯫ ꯔꯥꯖꯦꯁ ꯈꯟꯅꯥꯒꯤ ꯕꯥꯏꯑꯣꯄꯤꯛ ꯑꯃ ꯅꯝꯂꯒꯅꯤ꯫ ꯄꯟꯖꯥꯕꯀꯤ ꯂꯨꯙꯤꯌꯥꯅꯥ ꯀꯣꯔꯠꯇ ꯕꯣꯝ ꯄꯣꯈꯥꯏꯈꯤꯕꯒꯤ ꯃꯥꯁꯇꯔꯃꯥꯏꯟꯗ ꯖꯃꯤꯟꯗꯔ ꯁꯤꯡ ꯃꯨꯜꯀꯥꯅꯤ ꯖꯔꯃꯟ ꯄꯨꯂꯤꯁꯅ ꯐꯥꯖꯤꯟꯈ꯭ꯔꯦ ꯑꯃꯗꯤ ꯀꯁꯇꯗꯤꯗ ꯊꯝꯗꯨꯅ ꯋꯥꯍꯪ ꯄꯥꯎꯍꯪ ꯆꯠꯊꯕꯁꯨ ꯍꯧꯈ꯭ꯔꯦ꯫ ꯃꯍꯥꯛ ꯑꯁꯤ ISISꯅ ꯁꯧꯒꯠꯄ ꯃꯤꯑꯣꯏ ꯑꯃꯅꯤ ꯍꯥꯏꯔꯤ꯫
ꯖꯥꯔꯈꯟꯗ ꯑꯅꯧꯕ ꯑꯃꯗꯤ ꯂꯥꯏꯔꯕ ꯑꯃꯗꯤ ꯃꯌꯥꯏꯑꯣꯏꯕ ꯊꯥꯛꯀꯤ ꯏꯟꯀꯝ ꯂꯥꯛꯄ ꯒ꯭ꯔꯨꯞꯇꯒꯤ ꯆꯀꯥ ꯑꯅꯤ ꯄꯥꯟꯕ ꯒꯥꯔꯤ ꯃꯄꯨꯁꯤꯡꯒꯤ ꯑꯣꯏꯅ ꯄꯦꯇ꯭ꯔꯣꯜꯒꯤ ꯃꯃꯜ ꯂꯤꯇꯔ ꯑꯃꯗ ꯂꯨꯄꯥ 15 ꯍꯟꯊꯍꯜꯂꯒꯅꯤ ꯍꯥꯏꯅ ꯖꯥꯔꯈꯟꯒꯤ ꯁꯤಎಂ ꯍꯦꯃꯟꯇ ꯁꯣꯔꯦꯟꯅ ꯂꯥꯎꯊꯣꯛꯈ꯭ꯔꯦ꯫ ꯍꯥꯟꯅꯒꯤ ꯁꯤꯔꯣꯃꯅꯤ ꯑꯀꯥꯂꯤ ꯗꯜꯒꯤ ꯂꯨꯆꯤꯡꯕ ꯑꯍꯨꯝ ꯕꯤꯖꯦꯄꯤꯗ ꯆꯪꯈ꯭ꯔꯦ꯫ ꯃꯤꯈꯜꯒꯤ ꯗ꯭ꯌꯨꯇꯤ ꯇꯥꯕ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡ ꯐ꯭ꯔꯟꯠꯂꯥꯏꯟ ꯋꯥꯔꯀꯔ ꯑꯣꯏꯅ ꯚꯦꯛꯁꯤꯟꯒꯤ ꯑꯍꯨꯝꯁꯨꯕ ꯗꯣꯁ ꯀꯥꯞꯄꯒꯤ ꯏꯂꯤꯖꯤꯕꯜ ꯑꯣꯏꯍꯜꯂꯒꯅꯤ ꯁꯦꯟꯇꯔꯅ ꯂꯥꯎꯊꯣꯔꯛꯈ꯭ꯔꯦ꯫ ꯗꯦꯜꯍꯤ, ꯃꯨꯝꯕꯥꯏ, ꯆꯦꯟꯅꯥꯏ ꯑꯃꯗꯤ ꯕꯦꯡꯒꯂꯨꯔꯨꯗ ꯅ꯭ꯌꯨ ꯌꯔꯒꯤ ꯊꯧꯔꯝ ꯕꯦꯟ ꯇꯧꯈ꯭ꯔꯦ꯫ ꯕ꯭ꯔꯤꯛꯁ ꯅ꯭ꯌꯨ ꯗꯦꯕꯂꯞꯃꯦꯟꯠ ꯕꯦꯡꯛꯀꯤ ꯃꯔꯤꯁꯨꯕ ꯑꯅꯧꯕ ꯃꯦꯝꯕꯔ ꯑꯣꯏꯕꯒꯤꯗꯃꯛ ꯏꯖꯤꯞꯄꯨ ꯏꯟꯗꯤꯌꯥꯅ ꯇꯔꯥꯝꯅ ꯑꯣꯛꯈ꯭ꯔꯦ꯫ ꯕꯪꯒ꯭ꯂꯥꯗꯦꯁꯇꯁꯨ ꯑꯣꯃꯤꯀ꯭ꯔꯣꯟꯒꯤ ꯀꯦꯁ ꯐꯪꯈ꯭ꯔꯦ꯫ ꯀꯣꯚꯤꯗ ꯁꯦꯝꯄꯜ ꯄꯣꯖꯤꯇꯤꯚꯤꯇꯤ ꯔꯦꯠꯁꯨ ꯌꯥꯝꯅꯃꯛ ꯋꯥꯡꯈꯠꯂꯛꯂꯤ꯫ ꯑꯣꯃꯤꯀ꯭ꯔꯣꯟ ꯍꯦꯟꯒꯠꯂꯛꯄ ꯃꯔꯛ ꯑꯁꯤꯗ ꯌꯨꯑꯦꯁ ꯑꯃꯗꯤ ꯌꯨꯔꯣꯄꯤꯌꯟ ꯂꯩꯕꯥꯛꯁꯤꯡꯗ ꯅꯣꯡꯃꯒꯤ ꯀꯣꯚꯤꯗ ꯄꯣꯖꯤꯇꯤꯚ ꯑꯣꯏꯕꯒꯤ ꯆꯥꯡ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯍꯦꯟꯒꯠꯂꯛꯂꯤ꯫ WHOꯅ ꯌꯥꯡꯅ ꯁꯟꯗꯣꯛꯀꯟꯕ ꯑꯅꯧꯕ ꯀꯣꯚꯤꯗ ꯑꯣꯃꯤꯀ꯭ꯔꯣꯟ ꯚꯦꯔꯤꯌꯦꯟꯠ ꯑꯁꯤ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯕꯒꯤ ꯆꯥꯡ ꯌꯥꯝꯅꯃꯛ ꯋꯥꯡꯏ ꯍꯥꯏꯔꯛꯂꯤ꯫ ꯃꯥꯂꯦꯝꯗ ꯑꯣꯃꯤꯀ꯭ꯔꯣꯟ ꯀꯦꯁ ꯌꯥꯡꯅ ꯁꯟꯗꯣꯔꯛꯂꯤꯕ ꯑꯁꯤꯗ ꯃꯤꯠꯌꯦꯡ ꯊꯝꯂꯒ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯒꯤ ꯃꯊꯪ ꯆꯍꯤ ꯍꯧꯒꯠꯂꯛꯄꯗ ꯆꯠꯀꯗꯕ ꯗꯨꯕꯥꯏ ꯈꯣꯡꯆꯠ ꯌꯩꯊꯣꯛꯈ꯭ꯔꯦ꯫ ꯑꯃꯗꯤ ꯑꯐꯒꯥꯅꯤꯁꯇꯥꯟꯒꯤ ꯃꯤꯆꯝ ꯀꯌꯥ ꯏꯔꯥꯛ ꯉꯝꯈꯩꯗ ꯄꯟꯗꯨꯅ ꯂꯩꯔꯤ꯫ ꯀꯣꯚꯤꯗ ꯑꯃꯗꯤ ꯀꯥ ꯍꯦꯟꯅ ꯏꯪꯕꯒꯤ ꯑꯋꯥꯕ ꯀꯌꯥ ꯃꯥꯌꯣꯛꯅꯔꯤ꯫ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯑꯔꯥꯝꯕꯥꯏ ꯅ꯭ꯌꯨꯁ ꯒꯨꯋꯥꯍꯥꯇꯤꯗ ꯃꯩꯇꯩꯂꯣꯟꯒꯤ ꯄꯥꯎ ꯁꯟꯗꯣꯛꯆꯕ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯕꯒ ꯂꯣꯏꯅꯅ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯑꯃꯨꯛꯀꯁꯨ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ꯫